ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯟꯊꯥ ꯈꯣꯡꯕꯥꯜꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:16 ꯇꯥꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯑꯃ ꯂꯪꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯄꯣꯛꯈꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯅꯥꯎꯔꯦꯝ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯃꯗꯤ ꯆꯥꯎꯕꯤ ꯗꯦꯕꯤ ꯀꯧꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯃꯔꯛ ꯇꯦꯟꯊꯥꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯃꯤ ꯁꯥꯝꯂꯞꯄꯒꯨꯝ ꯇꯧꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ INCꯒꯤ ꯁꯄꯣꯔꯇꯔ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ TH ꯔꯤꯁꯤꯀꯦꯁꯀꯤ ꯌꯨꯝꯗ BJP ꯋꯥꯔꯀꯔꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯌꯥꯎꯅ ꯌꯥꯝꯂꯕ ꯒꯥꯔꯤ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯣꯜ ꯀꯛꯆꯤꯡ ꯈꯨꯅꯧ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ INCꯒꯤ ꯍꯣꯝ ꯄꯣꯂꯤꯡ ꯑꯣꯏꯔꯤꯕ ꯊꯤꯡꯉꯥꯝ ꯔꯤꯁꯤꯀꯦꯁꯀꯤ ꯌꯨꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ BJPꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯒꯦꯠꯇ ꯈꯥꯝꯗꯨꯅ ꯊꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ 4-wheeler ꯑꯃꯗꯤ 2-wheeler ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯖꯤꯡꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯨꯝ 5ꯔꯣꯝ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯨꯡ ꯂꯪꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯦ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗꯤ ꯋꯥꯡꯖꯤꯡ ꯀꯦꯟꯇꯤꯟꯗꯒꯤ ꯁꯂꯥꯝ ꯇꯣꯝꯕ, ꯋꯥꯡꯖꯤꯡ SK ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯃꯍꯦꯟꯗ꯭ꯔ ꯀꯨꯃꯥꯔ, ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯇꯣꯝꯕꯤ, ꯋꯥꯡꯖꯤꯡ ꯍꯩꯇꯨꯞꯄꯣꯛꯄꯤꯗꯒꯤ RK ꯃꯅꯤꯁꯅꯥ ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ SKꯗ KH ꯃꯅꯤꯆꯟꯗ꯭ꯔꯅꯤ ꯍꯥꯏꯔꯤ꯫ ꯁꯂꯥꯝ ꯇꯣꯝꯕ ꯑꯃꯗꯤ RK ꯃꯅꯤꯁꯅꯥꯒꯤꯗꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯈꯨꯗꯛꯇ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯎ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯈꯤ꯫ BJP ꯋꯥꯔꯀꯔꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯈꯤ꯫